ꯀꯩꯅꯣꯒꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯣ ꯀꯩꯕ ꯀꯔꯤ ꯀꯩꯅꯣꯒꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯤ ꯃꯉꯥꯅꯤ ꯊꯔꯣꯏ 10 ꯊꯔꯣꯏ 50 ꯄꯨꯔ ꯂꯣꯏꯔꯦ ꯌꯥꯔꯦ ꯃꯤ ꯁꯥꯔꯊꯤ ꯍꯣꯜꯂꯣ ꯅꯪ ꯋꯥ ꯉꯥꯡ ꯂꯩꯅ ꯍꯣꯜꯂꯣ ꯀꯔꯝ ꯀꯥꯟ ꯌꯧꯗꯣꯏꯅꯣ ꯅꯃꯨꯟ ꯇꯨꯔꯦꯟꯗ ꯋꯥꯅꯤꯗ ꯅꯃꯨꯟ ꯇꯨꯔꯦꯟ ꯌꯧꯕꯗꯤ ꯋꯥꯅꯤ ꯀꯥꯏ ꯌꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯀꯪꯂꯥꯄꯥꯛ ꯁꯤꯗꯤ ꯂꯨꯕꯅꯤꯀꯣ ꯂꯨꯕ ꯃꯇꯝ 오케이 레오 뱅간 파우더를 썰로 와줘도 이거 감사합니다. 싸우다 싸기 지다 싸워 되는 거 없네 가다 요네. 싸워 되니 mấy 못 된다 된다. nga 싸지고 볼로 살아 뒤고 자마지 계지기야 파견 대행이지 오 라이판다 롱 콜리바 이따 가지면 대행이지 아씨 와 시디 진이네. ꯑꯩꯈꯣꯏꯅ ꯍꯤ ꯍꯣꯜꯂ ꯃꯇꯝ ꯃꯥꯡꯍꯜꯂꯤꯁꯤ ꯀꯥꯟꯅꯗ꯭ꯔꯦꯕ ꯑꯗꯣ ꯁꯥ ꯊꯤꯅꯪꯒꯤ ꯇꯤꯞꯁꯦꯕ ꯁꯨꯝ ꯅꯨꯡꯁꯤꯠꯁꯤ ꯇꯥꯔꯛꯏꯔ ꯀꯩꯅꯣꯝ ꯇꯧꯔꯛꯏ ꯂꯩꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯐꯝꯗꯔꯛꯄꯩꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯍꯣꯜꯂꯣꯃꯤ ꯁꯥꯔ ꯊꯤ ꯅꯪꯕꯣ ꯅꯨꯡꯁꯤꯠꯁꯤꯅꯅꯦꯃꯤ ꯀꯥꯏꯗꯤ ꯍꯤꯅꯥꯎ ꯌꯥꯎꯗꯦ ꯅꯪ ꯇꯧꯔꯤꯁꯦ ꯑꯗꯣ ꯀꯩꯅꯣ ꯍꯣꯡꯒꯤꯅ ꯁꯨꯝ ꯍꯣꯡꯒꯤꯅ ꯔꯣꯅꯥꯜꯗꯣꯗꯤ ꯍꯦꯟꯅ ꯀꯟꯒ꯭ꯔꯦꯕ ꯑꯩ ꯁꯥꯔ ꯊꯤ ꯅꯪꯕꯣ ꯍꯣꯜꯂꯣꯕ ꯍꯤ ꯍꯣꯟꯕ ꯁꯥꯔ ꯊꯤ ꯍꯤ ꯍꯣꯟꯕ ꯁꯥꯔ ꯊꯤ ꯀꯧꯗꯦ ꯀꯩ ꯀꯧꯒꯦ ꯃꯥꯖꯤ ꯀꯧꯋꯦꯕ ꯀꯩꯅꯣꯗꯣ ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯕ ꯃꯣꯏꯒꯤ ꯆꯥꯒꯤ ꯀꯩꯅꯣ ꯌꯨꯝꯃꯩ ꯊꯥꯕ ꯑꯃ ꯌꯥꯎꯗꯣꯏꯅꯦ ꯑꯗꯣ ꯃꯣꯏ ꯆꯦꯜꯂꯛꯑꯒ ꯀꯩꯅꯣꯒꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯣ ꯀꯩꯕ ꯀꯩꯅꯣꯒꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯉꯤꯁꯤꯅꯦ ꯅꯪꯒ ꯀꯩꯅꯣꯒꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕ ꯑꯩ ꯃꯌꯥꯝꯁꯤ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯀꯩꯅꯣꯒꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯦ ꯀꯥꯎꯔꯤꯃꯤꯅꯦ ꯅꯪꯕꯣ ꯃꯍꯥꯚꯥꯔꯠꯀꯤ ꯆꯥꯝꯃꯩ ꯃꯄꯥꯗꯣ ꯀꯩꯅꯣꯝ ꯍꯥꯏꯗꯣꯏꯅꯦ ꯌꯨꯙꯤꯁꯇ꯭ꯔꯤ ꯅꯠꯇꯦ ꯂꯕꯨꯡꯒꯣ ꯍꯣꯏ ꯌꯨꯙꯤꯁꯇ꯭ꯔꯤ ꯀꯩꯅꯣꯒꯤ ꯆꯥꯝꯃꯩ ꯃꯄꯥ ꯂꯕꯨꯡꯒꯣ ꯂꯕꯨꯡꯒꯣꯒꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯣ ꯍꯣꯏ ꯑꯝꯇ ꯅꯤꯡꯁꯤꯡꯉꯛꯈꯤꯒꯦ ꯉꯥꯏꯈꯣ ꯍꯣꯏ ꯃꯍꯥꯚꯥꯔꯠꯀꯤ ꯆꯥꯝꯃꯒꯤ ꯃꯄꯥꯗꯣ ꯂꯕꯨꯡꯒꯣ ꯀꯧꯋꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯀꯔꯤ ꯙ꯭ꯔꯤꯇꯔꯥꯁꯇ꯭ꯔ ꯆꯨꯝꯃꯤꯅꯦ ꯃꯥꯏꯁꯦ ꯆꯨꯝꯃꯤꯅꯦ ꯃꯍꯥꯚꯥꯔꯠꯀꯗꯤ ꯌꯥꯝ ꯇꯥꯔꯝꯃꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤꯗ ꯁꯨꯝ ꯍꯪꯕꯩ ꯋꯥꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤ ꯅꯪꯅ ꯇꯣꯜꯂꯤ ꯈꯜꯂ ꯅꯪ ꯇꯧꯔꯤꯗꯣ ꯁꯤꯃꯥꯅꯒꯗꯤ ꯈꯪꯉꯝꯃꯦ ꯀꯥꯏꯅ ꯈꯨꯝꯃꯛꯏꯕ ꯙ꯭ꯔꯤꯇꯔꯥꯁꯇ꯭ꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯪꯉꯝꯅꯦ ꯅꯠꯇ꯭ꯔꯣ ꯀꯩ ꯋꯥꯅꯤ ꯑꯗꯨꯅꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯣ ꯙ꯭ꯔꯤꯇꯔꯥꯁꯇ꯭ꯔ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕ ꯕꯤꯗꯨꯔ ꯍꯣꯏꯅꯦ ꯑꯗꯨ ꯄꯥꯟꯗꯨꯒꯤ ꯃꯅꯥꯎꯄꯥꯅꯦ ꯍꯣꯏ ꯑꯗꯨ ꯙ꯭ꯔꯤꯇꯔꯥꯁꯇ꯭ꯔꯒ ꯄꯥꯟꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨ ꯄꯥꯟꯗꯨꯒꯤ ꯃꯅꯥꯎꯄꯥ ꯕꯤꯗꯨꯔꯗꯣ ꯕꯤꯗꯨꯔꯅ ꯍꯤ ꯊꯥꯡꯐꯝꯗ ꯅꯨꯄꯥ ꯑꯃ ꯊꯥꯔꯛꯏꯗꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯀꯩꯅꯣꯝ ꯀꯧꯕꯅꯦ ꯍꯤ ꯍꯣꯟꯕꯗ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤ ꯚꯥꯞ ꯑꯣꯏꯗ꯭ꯔꯦ ꯃꯥꯖꯤ ꯍꯥꯏꯁꯤꯅꯤꯅꯦ ꯃꯥꯖꯤꯗꯤ ꯍꯥꯏꯗꯦꯗꯅ ꯄ꯭ꯔꯚꯨ ꯍꯤ ꯂꯥꯟꯕꯩꯗ ꯃꯥꯖꯤ ꯀꯧꯗ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯑꯣ ꯀꯧꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯣ ꯕꯦꯕꯤ ꯖꯪꯒꯤꯗ ꯁꯛꯄꯗꯣ ꯍꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯥꯗꯤ ꯅꯧꯅ ꯁꯛꯂꯛꯄꯩ ꯋꯥꯅꯤꯗ ꯅꯍꯥꯟꯋꯥꯏꯒꯤ ꯊꯥꯏꯅꯒꯤ ꯃꯥꯅ ꯔꯤꯃꯤꯛꯁꯇ ꯑꯃꯨꯛ ꯁꯛꯂꯛꯄꯩ ꯋꯥꯅꯤ ꯍꯥꯟꯅꯩꯗꯨꯅꯤ ꯀꯧꯔꯤꯕ ꯅꯪꯕꯨ ꯅꯪ ꯒꯧꯔ ꯂꯤꯂꯥ ꯌꯦꯡꯍꯧꯗ꯭ꯔꯣ ꯌꯦꯡꯗꯦꯗ ꯖꯨꯒꯥꯏ ꯀꯥꯏ 2006ꯗ ꯄꯣꯛꯑ ꯀꯥꯏ ꯌꯦꯡꯍꯧꯗꯦꯅ ꯁꯤ 2006ꯗ ꯄꯣꯛꯏꯅꯦ ꯑꯝꯇ ꯌꯦꯡꯉꯨꯀꯣ ꯃꯥꯏꯁꯦ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯣ ꯖꯨꯒꯥꯏ ꯃꯇꯥꯏ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯑꯁ ꯖꯨꯒꯥꯏ ꯃꯇꯥꯏꯁꯤꯕꯨ ꯆꯪꯉꯛꯄ ꯀꯥꯟꯁꯤꯗ ꯑꯉꯥꯡ ꯍꯥꯏꯁꯦ ꯋꯥ ꯀꯞꯄꯤꯃꯤꯅꯦ ꯖꯨꯒꯥꯏ ꯃꯇꯥꯏ ꯃꯁꯛꯁꯤ ꯌꯦꯡꯉꯨ ꯈꯣꯡꯖꯤꯋꯣ ꯀꯩꯋꯣ ꯇꯧꯔ ꯖꯤꯡ ꯂꯥꯎꯔ ꯆꯪꯉꯛꯇꯣꯏꯃꯤꯅꯦ ꯈꯪꯉꯤꯃꯤꯅꯦ ꯃꯣꯏꯁꯦ ꯑꯉꯥꯡ ꯇꯨꯝꯃꯝꯕꯒꯁꯦ ꯖꯨꯒꯥꯏ ꯃꯗꯥꯏꯒꯨꯝꯕ ꯀꯪꯁꯒꯨꯝꯕꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯕ꯭ꯔꯤꯠ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯈꯣꯡꯖꯤꯗꯤ ꯁꯤ ꯄꯤꯁꯨꯝꯗꯣ ꯃꯣꯏꯗꯒ ꯍꯧꯔꯤ ꯄꯤꯁꯨꯝꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯥꯠꯂꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯅꯦꯁꯅꯦꯜ ꯗꯤꯗꯤ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯗꯤꯗꯤ ꯅ꯭ꯌꯨꯁ ꯅꯠꯇꯦꯅꯦ ꯗꯤꯗꯤ ꯀꯦ ꯍꯣꯏꯅꯦ STV ꯑꯗꯨꯗꯒ ꯊꯥꯕꯁꯦ ꯄꯤꯁꯨꯝꯒꯁꯦ ꯌꯥꯝ ꯍꯧꯕꯤꯅꯦ ꯃꯣꯏꯁꯦ ꯍꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯒꯤꯐ ꯀꯔꯤ ꯒꯤꯐ ꯐꯔꯛꯏꯃꯤꯅꯦ ꯅꯪ ꯈꯖꯤꯡ ꯑꯃꯈꯛꯇꯪ ꯑꯗꯨꯗꯣ ꯅꯥꯀꯨꯞꯄꯤ ꯑꯃꯒ ꯉꯧꯋꯣ ꯅꯪ ꯈꯛꯇꯪꯒꯤ ꯃꯣꯔꯣꯛꯇꯤ ꯑꯃ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ ꯁꯤ ꯈꯖꯤꯡ ꯃꯁꯥ ꯁꯦꯡꯗ꯭ꯔꯣ ꯁꯤ ꯍꯣꯔꯦꯟ ꯉꯧꯔꯀꯥꯟꯗꯗꯤ ꯑꯉꯥꯡꯕ ꯑꯣꯟꯈꯤꯗꯣꯏꯅꯤ ꯁꯤ ꯈꯖꯤꯡꯒ ꯃꯆꯨ ꯑꯣꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯅꯤ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯅꯪꯅ ꯄꯤꯔꯛꯄ ꯒꯤꯐꯁꯤ ꯅꯨꯡꯁꯤꯅ ꯍꯥꯞꯆꯜꯂꯣ ꯑꯗꯨ ꯑꯣꯏꯅ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤꯒꯅꯦ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯉꯧꯔꯨꯔꯒꯦ ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯌꯥꯗ ꯀꯗ꯭ꯔꯧ ꯍꯥꯏꯅ